Akasbani Imphal Nayani Devi na pau pajari ahan bada maruoy ba pau Manipur da COVID-19 dagi naba phakiba migi masing lising tara henduna naba pharakpagi chang chada humphudrani pandasmik mapanipan yaure COVID-19 thengnana ba Pradhan Mantri Narendra Modi gi Jan Andolan Manipur da paksana chathari Nagaland gi Environment Forest amasung Climate Change Mantri CM Chang COVID-19 na nabadagi lekhidre amasung Bihar da Vidhan Sabha Mikhal gi ahum suba tangka ki notification thokre Laibak asina malem gi laichat oiriba COVID-19 gi mayokta punna amato oina lanthengnari adom so aikoi ga loinana masidagi ngak thoknaba araiba thawong ahum khak ngak na chatminasi face mask upiyo amaga phutaruk lapnana leibiyo mai mit amadi khut chatoina hamdoktuna taru tanana thambiyo laina asidagi ngak thoknabagi matangda comedian athopam santoski appeal Gasi abrikat di babag bagtada coronavirus na pak sa sator aba. Gasi abrikat di babag bagtada coronavirus na pak sa sator aba. Pai basitagi katok na bagida bagta ay sister na pauchet bihat ge. Sister, sige mo nung sibo yangoy. Ekoi na niya coronavirus se sangaloy lapok na lagi harapati niya ahan bata sa kotok pa matam da mask upi ba ani su bata niya khut sa se sapon se ner ka niya bidri noy na toy na hambi ba ahum su bata niya social distancing ngak pa hai padi yam dar bata mi maga se phut taruk tagi ta dan niya lapok na lagi ba adoi bata harapati niya coronavirus se ekoi da sangan da banga mi sige bo nung sibo Sister, aduh betara beti kasi tegi sister gi guide si kasi ay kaksana ke ko corona go corona. Haujik mapung oi pau Manipur da nang nami oi chani kontra COVID-19 positive oi ke bagaloina na apun ba positive case masing lising tarong doi jangwa yang khitaruk sure. Raja gi COVID-19 command control room na thokpa cherol amada hai ngarang numidang wayam phawada nang nami oi chani ahum naba phaduna discharge tawki masi tharaga laina sidagi naba phakhiba migi masing lising tara chate chuna tare chure naba pharakpagi jang chada humphuda nipan dasmik mapan nipan ni hairiba matam asigi manungda Imphal East amasung Imphal West tagi mioi amamam sikhibaga loinana sikhiba migi masing marphudra humdoi chure haujik active case lising ani chate yang kahtaruk leiri Raja Sarkana laina si thengnana ba tongan ba thorang kaya lokhatli miyang gi mateng pangna ba COVID-19 command control room gi telephone pungkun mari chupna hangduna thamli Sarkar gi doctor singna nongmajing natana numit khudingi ayuk pung 10 dagi nungthil pung 3 phawa teleconsultation service piri Manipur da handakta Pradhan Mantri Narendra Modi na hodokhiba COVID-19 thengnana bagi miyang gi khongjang janna andalon COVID-19 appropriate behavior park sana pangthokli Raja asigi jila khuding makta district administration amasung health service na miyang gi matenga loinana jan andolan asi changchili None jila da su jan andolan mai pakna changchinaba thorang kaya lokhatli masigi matangda ikhoigi tamenglong pangmi pawilung kangmai gi pawdam ama Haukiba October kitang ni Panda Bharat ki Prime Minister Sri Narendra Modi na haudokiba Jan Andolan against COVID-19 India nune jira disu haujik mafam kya da chathari Jan Andolan for COVID-19 appropriate behavior haiba people's movement ase miyamna pungning thawai hakchang yauna sajok piduna amasung sana kanglo ningthina induna lechat asibu maithiba piba mathautai Jan Andolan asigi matangda nune district chief medical officer Dr. Iwin Gwamena asumna phongdolak I COVID-19 asidi matam kuina mioi baga laiminna gadauri masigi hidak vaccine puthokpa matam khradi changki gani maram asina honorable prime minister na hodokpa jan andolon yama drakar oi aikoi hena chekchin ba drakar oi COVID-19 pandemic ngak thokna ba sarkar na piba SOP phajana ngaksi madudi ahanbada mi tinba mafam chatpada face mask phajana uppa ani subada sang naina khutsa sabon amasung isingna samthok piba natraga hand sanitizer sizinaba ahum subada mi amaga amagi marakta foot taruk ki physical distance thamba yariba makhai yumdagi mapan thokpi daba asina chingba asini COVID-19 pandemic asibu akiba pakhatpa yaudana adubu cheksinbaga loinana mayokna si by God's grace we shall overcome someday
Churachandpur District Hospital da dialysis tawduna leba anaba ama COVID-19 positive oirakpadagi District Hospital asigi dialysis unit ngasidagi thingjilia hairi unit asigi staff singdi loinamak negative oire haina hospital asigi medical superintendent hairi Jiribam jilagi gular tholda mi ani COVID-19 positive oirakpadagi mafam adu containment zone oire haina jila asigi deputy commissioner na lauthokre containment zone ge athingba thugaiba singi mathakta aingi matung ina thabak laukatkani hairi tabiriba pawasi akasbani Imphal dagini Nagaland gi environment forest amasung climate change amadi justice amasung law mantri CM Chang Kohima gi Naga hospital da lekhidre masagi jai humphudra tare chukre Raja gi Haksel official singna hai mantri asi COVID-19 na lekhidabani mahak nok sen Vidhan Sabha Kendra dagi NDPP gi mirep oina karakbani mahakna lekhidabada Nagaland gi Rajapal RN Rabi Mukhyamantri Nephew Rio Upa Mukhyamantri Y Petan Vidhan Sabha Adaksha S Longkumar Birodhi Luchingba TR Jeliang amasung tongan rajniti dol singi luchingba singna awaba phongdokre Luchingba sibu ikai khonabo utuna Nagalanda ngasi amasung heng raja gi thakta awaba phongdokli Itanagar dagi kilometer tara manga thapna laiba holonggida Greenfield Airport ama thangkhibaga loinana Arunachal Pradesh laibak asigi aviation mapta yauragani project asi lupa koti chatuk angkai changna paikhatpani project asida development work airport pavement semgatpa terminal building sabana chingba yauri airport asida mi jinba matamda passenger chani rom chatok chachin tawgani airport asi english ngani kuni thoigi November da loigani Asamda mamang chahigi Augusta tiok jabagan gi hospital amagi medical officer ama miyam changduna hatkibagi case da Jorhat gi district and sessions judge na mi kun manga mara leire hane lauthokre case asigi bizar chatharingai manungda mioi ama custody da lekhide mahaki mathakta pigada rai adudi haidoktana thamle mara leiraba mioi sing asida pigada ba chairak tha asigi taramapanda tauthokani Bihar da Vidhan Sabha Mikhal gi ahum suba tangka ki notification aje thokre tangka asida jila taramanga gi Vidhan Sabha Kendra humpudra nipanda November 3 ta bhot thadanagani Mirep che pisinbagi aroiba numit October kundani matangi numita scrutiny tawgani amasung mirep che lokthokpagi aroiba numina October kulhundoini handaki Mikhal asida magi dolgi mayokta mirep oina mirep che amna pisilakhi BJP na dol asigi state vice president Rajendra Singh makok thongba luchingba Singh Rameshwar Chaurasia amasung usha vidyarthi yauna dolgi official mapan NDA gi mirep ki mayokta mirep che pisinbagi dama doldagi ta thokre Bihar Vidhan Sabha Mikhal gi mirep khanbada asoiba kaya tawbagi dama Congress dolna dol asigi makok thongba luchingba ahum selection committee dagi lauthokre makhoi sing adudi dolgi state president Madan Mohan Jha CLP luchingba Sadanand Singh amasung election campaign gi luchingba Akhilesh Prasad Singhani selection committee asigi matangda chingnaba leire haina phongdorakhiba luchingba sing anoba committee da hapjille makhoi sing adudi Anil Sharma amasung Chandan Bagchini dol asigi election committee gi mifam heng pangthoktuna mirep sing khangani Need parikya gi phol tha asigi tara tarukta lakthoknaba Supreme Court na khangan khre COVID-19 zone da leiba masung hanagi parikya da saruk yaba ngamhodaba mahiroi singi damak hayeng need parikya pangthoknaba Supreme Court na khangan ki COVID-19 positive oibadagi natraga containment zone da leibadagi hana pangthokhiba parikya yawa ngamhodaba mahiroi singi dabak National Testing Agency na makhoigi damak need parikya tongana pangthokani haina Solicitor General Tushar Mahetana Kota Hairakpadagi Supreme Court yathang adu pikhibani Leibak asigi khwaidagi maming leiba medical college singda ming chanabagi khwaidagi thak wangba competitive parikya asida saruk yanaba hairiba mahiroi sing asi tanja ama phanglagani loisillakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khutsa sengna hamba amadi mai mit taru tanana thamba haiba achamba thong asi ngakna chatminaba amuk hana ningsingjari aroibada maruoiba pau amuk hana Manipur da COVID-19 dagi naba pakiba migi masing lising tara henduna naba parakpagi chang chada humpudat nipan dasmik mapan nipan yaure COVID-19 thengnanaba Pradhan Mantri Narendra Modi gi Janna Andolan Manipur da paksana chathari Nagaland gi Environment Forest amasung Climate Change Mantri CM Chang COVID-19 na naba dagi laikhidre amasung Bihar da Vidhan Sabha Mikhal gi ahum suba tangka ki notification thokre pau ujeni